Yumbi amada shum changala mauja halaman jingna dum silent killer dauna tapna chiaga akhoi jati se laikha tana akhoi generation orkadu ba maya pura maksing se loina mang ba yaban ni sa makhan any type of ni sa makhan se masidagi akhoi lapthokna na ba sumda sanabaromda laisu tambaromda hena emphasis pina ba akoy hotnamina si haina ay appeal tawjari United Moijing Football Club UMFC na sinduna ahanba 9A state level men's open football tournament houdokhre thouram Hanagi Chief Minister Thoubal AC MLA Okram Ibobi amadi tongan masak naiba mi kaya saruk yaduna Thoubal Moijing playground da fongdokhre program ki makha cha thajara koina player sing line akoi noi gi thawai akoi gi punsi se akoi gi khutta leite haiba sidi akoi punamuk na yana rabane ishor gi khutta duga mapu gi khutta lei haiba se akoi punamuk na yana rabane ado akoi matam khara leiri ngai matam se da akoi na mayam akang ai sing mayam haiba masigi naharon sing se Moijing daki oiba yai, any Thoubal district oiba yai, Manipur gi, India gi, world gi, lairiba akoi puna maksing se naha sing se, khayengi, tungi, jati gi, yumbiren uwer kadoribani. Yan. Sugnu AC के MLA केरनजी डिस्ट्रिक्ट फुटबॉल एसोसिएशन थौबाल की प्रेसिडेंट मुतुम मनी मोइजिंग ग्राम पंचायत की प्रधान अब्दुल वारिस अमदी यूनाइटेड मोइजिंग फुटबॉल क्लब की प्रेसिडेंट के सिराजुद्दीन याउना मसक नाइब मे कयाना प्रेसिडेंट मेंबर ओइन सरुक याखिबा थौरम मदुदा चीफ गेस्ट ओइखिबा हानागी चीफ मिनिस्टर थौबाल AC की MLA ओक्रम इबोबिना तुंगी हौगलक्लिबा सानरोइसिंग अमदी माइरोइसिंबु पुनिंग थौगत वफम कया फोंदोक्तुना तिल्लिबा मियाम बुतानखि हानबदा मसा मौ यामना फबा healthy woiba jati gi yumbire nama tinjang gajang daba miyoe man haro ma bu henji haiba ta de masa phanji haiba ta ga di sana ba khotnaba